Basic Fire and Life Safety ki Lak Suba batch ki training program Pangthokkhre School singi teaching amadi non-teaching staff singda Manipur Fire Service na Lak Suba oina Basic Fire and Life Safety ki training program adu Pikibani Manipur Fire Service ki headquarter da Pangthokkiba thorom aduda saruk yakiba trainee singda school singda maihau langpok tholakpada kari karam tongwa khudong thibada gi ngakthokani haibagi matangda gyan tahanki program aduga mari leinana Manipur Fire Service ki director L Nabachandra phongdokhibada India gi tonga ba state singda laiba mahaitamfam school singda maihau langpok thokpadagi pikliba mahairoi kaya gi punsi loiki kaya amana shoinaiba oina punsi lenki asigumba mayam asidagi nanthok ngakthoknana ba oja sing amadi non teaching staff singda maihau langpoktagi kannaba sing khangalaga makoina amuk angang singda takpi tambina bagidamakta training at program adu pangthokpani haiba wafam thamlakhi Matamamada hekta tholokpa yaba natural amadi man-made disaster da karamna thengnagani haibadui basic knowledge kra khangminanaba sinjabani aduga loinana maroina oja singna adugi knowledge adu ubirakanda angang singda hangalaga ekoi matam ni tholakpa mayla bok katana tana tungan ba dok singda ekoi madhe kharada waisu oina ba kitamta ekoina department sina sinjaba adugumba yamna chamna yamna tenma matamda sinba de program amani masida ekoi lakli bo oja singna soibanga ba kaya yorosu adum department school si dina de ngapiu aduga ekoina kangi mamang takta India da school singda mayo langpok thokpadagi yamna ba punsi ke amang ki bagi thokdok wathok kaya amai koi tari kodam ona haibada Haryana ge walida school lama mai chappadagi madurida saurangna mi chonga gi punsi longki aduga chahum mana sokpadagi mapunchi super soinaiduna adum laiki aduga loinana amuksu Kerala gi kumba konamda thokpa school gi mai chakku gi thokdok amada nungsiraba angang primary gi angang mobutaraga undoi leikidaba gi thokdok thoki asita nate tongan ba koi Gujarat da Rajasthan da Haryana da amadi Andhra Pradesh da chobo mai chakku gi angang leikidaba gi thokdok mayam thoi aduna maram oirakana India government asu koi particularly koi sarjoin assistant director na sabiramba school singdadi fire mock drill na singba evacuation drill na singba then fire awareness na singbasi left na frequently pangtho haiba adugumba instructions lai adugi sumanum oina di haisu dum yai akoni sinjari bisi adumon ki direct kanu natragasu aikoina amukasu ikoi nainaba yai school haibasi angang singna pi ngai degi makoi ki punsi oiradawa len matam asang matam du ko school da lenga da wuri aduna makoida makoi damakta safeguard piba makoi bu ek takai da hona mai bisi aikoi khatagi rate aikoi puna maki thojang ni maduna ni aikoi ngasi ki senjari program si roi ba amasu oi bisi aduga ngasi ki program si da aikoi tela ba matam si da aikoi na mayam da maroi na khangan jani ba oin amakani khatang ai thamjake ahadada aikoi mai chakak da matamda natrana atopa disaster ma thoro matamda karmai togana alarm si igani karmai to operate togani haibna simba adu danatana aikoi fire service da natrana emergency department amada aikoi khatana ta fire service khatana te emergency response togani tongan ba state disaster response force lay NDRF National Disaster Response Force lay state da adu national police lay suguma mayam sida koina kamai tong no paw pigani adu ma koina kamai tong no response tu na tor kani abi technique mayam so koi mayam da kar kangan jagni adu matakta mayam na di amna line lo portable fire extinguishers koina uri ba sida su uri se sugumba yamna big pa adu gumba poti wairaka yamna di kana ba adu gumba portable fire extinguishers kamai sinagani kamaina maintenance togani haibresimba kada waidana karamba fire extinguisher thekani karamba mafamdana karamba maidana karamba fire extinguisher sinagani haibresimba technique of the methods mayam do koi mayam na kara atiyama matam se khangana na bona jaga